Mamada masanupana kupakna thabada mama sire. Dwarkada laibe sahi humbudraga taruk surabi Avtar Kwar mahaki masanupaga imung manunggi oiba marai yanaba amadage masanupana saubadage ahal oirabi mamada kupakna thakhi. Mama adu masana phubagi saina kholdu khangba ngamdaduna onthakiduna gyan mangkhiduna laikhidabani. Thogdok aduga mari lainana chahi nifuga manga suraba Ranbirbu Bhindapur Police Station na Indian Penal Code IPC gi section 304 panduna police na fakre hairi. Police na fongdorakpada thogdok adu yumthangnaba amaga khatnaba amada mamaduna masada chai thanglubada masaduna mamaduda onsinduna khanakhivani amasung marayanrakpadagi masanupaduna mamabu atopa migi misangchangi haiduna mamada khupakna yamna kanna thakhibane khudakta hospital da pukhatki adubu doctor singna siraga pukhalakpani haina laukthokhi haire. Tilipati da khanghaudana haurakpa maina ka ahum leiba yum ama chakre. Ngasi numit yungba matung pung 12 minute nipan lom taba matamda Imphal East ki manungchana leiba Porompat Police Station na konba Tilipati da leiba G+2 Paka building gi top floor gi room ahum leiba yum ama khanghaudana mai chaklakpadagi ama ngata thokre. Mai na chakraba yum adu Lalu Pasad kauba miyoi amagini hairi. Thogdok thoklaba matung Manipur Fire Service ke fire tender mangana amadi department ke all resources na duna thuna yang na sangsinduna ka ahum gi manungda ka ama mai kanbagi thabak chathakhi. Adubu thangnaba ka ani amade kanba ngamhaudre mai chakpaduda chawrakna lupa lakh manga dagi taruk phawbugi potchai amang ata thokre hairi. Mai adu karidagi haurakibano haiba haujik phawbugi oina chapchana khangba ngamdre. Nupa macha ama thiba khangdana leirakhiba adu sina phangle. Bishnupur district ke Moirang Police Station ki manungchana leiba Torbung Govindapur gi tha asigi tara manga gi nungthil pung ahum makhairom taba duaidagi thiba khangdana leirakhiba chahi nipan lom suraba nupa macha adu ngasi Bishnupur district ki manungchana leiba Khuga Turel amasung Loklaw Turel anigi itinpham manakta siraga leiramle haire. Ngasi numit yungba pung 12 rom tarakpa duaida Police ta pau pirakpadagi mangkhriba angang adu oiramgani haina thinaduna leiringaida khunja singna thengnarakpani haire. Laikhidraba angang adugi maming Avinash kawe apokpa Laisram Anand mamagi mingna Laisram Sophia Torbung Govindapur mamang laikai dagini. Panba yabade nupa macha aduna mangkhriba numit adudagi laikai miyamna thiba yaba thibada phanglaktabadagi angang asigi yumda pangthokpa paugi mifam amada laikai gi maira paibi M Kumari leimana haikibada angang asigi mamana cheng leinaba dukan thokiba matamda yumgi kha thangbada leiba pukri amagi mapalda laikai gi angang aniga makhoi ahum punna sanarami hai. Angang asigi mamana halakpada masanupa leiramdabadagi mahaka sanaminaba angang sing aduda hangbada yumda chatkre haina hai. Asiba hakchang adu police na laukhatlaba matung rims ki mokta postmortem ki damak taunaba thamkhre loinana misi asigi matangda case amasu register tawkhre haire. Masak khangdaba khulai paibasingna LPG bullet tanker ahum lut tawkhre. Imphal Dimapur lambi gi Kanglatombi gi orphan home manakta masak khangdaba kuki lon fajana ngangba miyoi mari mangana ngarang numidang pung 12 makhairom tabada LPG bullet tanker ahum dagi sel amadi mobile mulhore. Noneda COVID laichat pak sana sandorokpa yabagi akiba leire. Haukiba tha khara asida Manipur da COVID laichat sandorokpagi chang yamna hantharubagi tungda ngarang None district ke Nungba subdivision gi manungchana leiba St John High School gi Paris hostel da leiba mahiroi mari COVID-19 positive oiba thengnabaga loinana makhoi ge contact tracing tawbada laichat ase matau karamna sandorkhibano haiba chapchana khangba ngamdre. Maram asina khul asida laichat ase paksana sandorkpa yabagi oithokpa leire. Hiram asigi matangda None district ke CMO Dr. Edwin ga pause asiga wari sanabada mahakna hai school asigi boarding da leiba mahiroi mari
ngarang masa nungairaktaduna CHC nungbana RAT test tawbada COVID positive oiba thengnarakibani madudage layong uthokpa mahiroi ahum makha taba layeng sathanaba Jennings ki COVID ward ta pukhatki loinana atopa asymptomatic oiba mahiroi home isolation tawduna thamle makhoi mari maki sample RT-PCR ge test amuk hanna sathagani haire designated camp da makhoi masel thangna thinavada ama sire Central Government Manipur lengak amasung lalhoglup singa maikai ahumgi oiba suspension of operation chathaduna designated camp da lairiba kadar masel gi marakta ningai sangdana duna khana chainabagi thokdok amada thangna thinduna kadar ama hatkhre hana sunabagi thokdok adu Bisnupur district ki manung chanba Sothe village ta leiba BDF camp manungda hangba designated camp gi sector number 3 da ngarang numidang pung nipan makhairom tabada thokhibani thokdok tu da laikhidraba mioi adudi Churachandpur district ki manung chanba Dumsau mil dage te Tongmin thang chahi 58 apokpa laikhidraba te Thoskhai ni mahak sector number 3 ki barrack ta leibane mahaki mabukta thangna thinkhibagi dakpham leirammi mahak ZRA gi kadarni mahaki barrack adu maktada leiminaba ZRA gi kadar Liansin Khup Haukip Elais Boipung chahi kuntraga humdoina hatpo oigani haina launare I teiba thang amasung mahaki manakta leirambadagi phagatkhre mi hatpani hairiba kadar adusu Bisnupur police na fare asiba haksang adu police na lakhatlaga post mortem gi damag Imphal da purakhre bank nipal gi passbook checkbook April amadagi chanararoi bank nipal da leiba account number singda issue tawkiba passbook checkbook sing April amadagi chanararoi bank sing adude Dena Bank Vijaya Bank Corporation Bank Andhra Bank Syndicate Bank Orient Bank of Commerce United Bank of India amasung Allahabad Bank ni hairiba bank nipal asigi hena chawba bank amada punsin khrabani bank sing asigi account holder singi passbook amasung checkbook April amadagi chanaruidabana anoba checkbook amasung passbook sing launganaba honagadavani maduda natana bank sing asigi IFSC amasung MICR code sing su honglagani bank sing asigi customer oiba yaurabade anoba passbook amasung checkbook sing laugadavani Dena Bank amasung Vijaya Bank te kumja 2019 gi April amadagi Bank of Baroda da punsin khrabani Orient Bank of Commerce amasung United Bank of India na Punjab National Bank ka punsin khre Syndicate Bank na Canara Bank ta punsin khre Andhra Bank amasung Corporation Bank na Union Bank of India da punsin khre aduga Allahabad Bank na Indian Bank ta punsin khre hairiba bank sing adu tongan ba achauba bank sing da punsin khraba matung anoba rule sing April amadagi chanaba hogani loina na IFSC MICR amasung bank sing adugi laifam sing address su honglagani hairi